आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau nonglei nungsit sitrangna Manipurgi mafam kayada amang ata kaya thokhalle ningol chakaubaga mari lenana rajyagi Fisheries Department na sinba ngagi mela ngasi Imphal gi hapta kangjebungda pangthokani amasung Rishi Sunak na United Kingdom gi anoba Pradhan Mantri oire Bangop Sagardagi awang nongpok lamdam tamna sisilakpa nonglei nungsit sitrangna Manipurda akanba nungsit yauna nong subadagi mafam kayada amang ata thokle Ukhrulda Turelgi iraina nupi ani chenthakre hairi makhoigi haksang sing thibagi thabak sathari nonglei nungsit asina maram oiduna none amasung Tamenglong jilada miyamgi mahusagi punsida kaiba thokle aikhoigi none paumi agui kamaina hai yum kayagi yumthak humdokre uwa kaya tekpadagi jila ani asida ningthokaba numitki numidangdagi mai phangdre nongkana suba maramna phawlokpada sauna panba thokhalle khawdoktuna thamba phaw kaya ising thumjille mafam kaya da singning khaibagi thodok thokle none jila gi longsai khulda yum mapan amasung Tamenglong jila dana yum kunlom amangata thokre hairi akanba nungsi sitpadagi laphu champra amadi ohei wahai kya amangata thokle amaromda nonglei nungsit sitrangna Bangladesh ta yum lising tara lau unaba lam hectar lising taruk nga yokpham lising amarom amangata thohankhre hairi haukiba ningthokabagi numidangda lebak aduda yaurkiba nonglei nungsitna haujik phawbada miyoi 12 hena sihankhre lebak adugi mafam kayada mai phangdre sarkarna haukiba numinini asida nonglei nungsit ki awaba nanglaba samudra khongbangi jila 15 dagi miyoi lakh 10 rom safagadaba mafam singda thangdorakhre nonglei nungsit asina samudra khongban singda amangata kaya thokhalaba tungda tapna farakpadagi miyoi sing mayumda hanaba haure ningol chakaubaga mari lenana Rajyagi Fisheries Department na sinduna ngagi mela ama Imphal gi hapta kangjebungda pangthokani Fish Fair cum Fish Crop Competition asida chawrakna nga puthokpa lomi sa maromna saruk yagani puna stall sa matara manga hangdoktuna tongan ba makhalgi nga sing miyamda sarkarna lepa mamalda fanghangani mela asida Manipurgi jila 13 maktagi nga yokpa lomi singna saruk yagani mela asida fanghangadaba nga makhal singdi katla rau mirgal grass carp silver carp Kaman Kap na singbani masigi mathakta pengba ngaton khabak ukabi porom ngakra amadi sareng na singba yauri tabiriba pawse Akashvani Imphal dagini hanagi selthum mantri Rishi Sunak na United Kingdom gi anoba Pradhan Mantri oire mahangna Buckingham Palace ta King Charles III ga unaki Pradhan Mantri oiraba matungda ahanba oina wangangbada Sri Sunak na hai United Kingdom haujik selthum gi awaba ama mayoknari Hanagi Pradhan Mantri Liz Truss na soiramba kaya menkhatnabagi damak pham asi mahakna paibani 10 Downing Street ki mamangda miyamda wangangladuna mahakna hai miyamgi thajaba adu manghaloi amasung miyamna su mahakpu thajabiyu Pradhan Mantri na hai miyam amata oina honarabadi ngamloidaba thabak amata leite sahi nifuni thoi suraba Rishi Sunak haukiba sahi chani asida khwaidagi nauba British lusingba ama oiri Mahangna athuba matamda cabinet mantri sing hapsinduna selthumgi phibam phagarhanaba thaurang kaya paikhatlaba yai sahi asida ahum suba conservative ki Pradhan Mantri oiraba Rishi Sunakna mahaki dol asibu punsinaba honagadauri Uparashtrapati Jagdeep Dhankar na hairi malemgi selthumgi phibam phaba laibak singi manungda Bharat na manga suba mafamda lairi mangna hai lakadoriba sahi 10 rom asida Bharat ki selthumgi phibam asi malemgi oina khwaidagi makok thongba laibak ahumgi manung senba ngamgani Rajasthan gi Sirohi jila da pangthokpa Brahma Kumari Institution gi 35 suba sahi gi mifamda wangangbada mahangna hai haujik laibak sina saukhalakliba maong asi yenglaga Bharat na malemgi makok thongba lusingba laibak ama oirakani haibagi thajaba sauna lei Electronics amasung Information Technology Mantraloy na hairi mamang thada Aadhaar gi khuthangda EKYC transaction gi thabak koti 15 lakh 15 hena pangthokhi masi sahi asigi August thaga yengnabada sada nipan gi sangda hengatlabani mantraloy sina hai sahi asigi September loiba phawbada Aadhaar gi khuthangda punna EKYC transaction koti 1538 hena tawkhre serola duna hai banking amasung non banking financial servicing da
Aadhaar eKYC service na asoba thaudang laurakli. Mathang thagi 12 da pangthokadoriba Himachal Pradesh ki 13 suba Rajya Vidhan Sabha gi mikhal gi ngarang mirep se pisinbagi aroiba numita punna mirep 393 na makhoi gi mirep se sing pisinki. Akasbani paumina hai Vidhan Sabha Kendra Humphunipan gi damak punna mirep satruk henbana mirep se sing pisilakhi. Scrutiny tha sigi kuntareta pangthokani. Mirep se lokthokpagi aroiba numitna tha sigi kunmapan ni. Vote masing December 9 da thigani. Ngasi phongba pause singi maroiba pausingi damak haujik Wahengbam Washington leire Washington. Thagatsari Nganthoi. Nong amadi nogle nusitna amangata thokan khibagi pauna ngasi phongba pause ayambada maroiba pau aina headline the phongle. Naharule thokdangda cyclone na Manipur dagi paigedaba flight ahum cancel tawkhre yum kun hena humdokre ukrul gi poidagi ireina chenthekhiba nupi ani phangdriba phawati naba CM na instruction pi kre haina chawna headline amakhak piduna phongle. Shanghai Express Manipuri dasu ukrul da nupi ani ireina chenthekre landslide sing thokre haina chawna color headline amakhak piraga cyclone sitrangna Bangladesh ta mi kunmari sikre lak kaya mayum leitre kumbida khawdok lebalau ising manungda lupsin kre haina phongli. People's Chronicle dasu cyclone sitrangna Tamenglong amasung noneda amangata thokan kre asok apandi yaude haiba headline ga loinana nupi ani turel da tawtha kre hakchang thiri haina phongli. Huyelan pawda akan banongle nusit haiba color headline piraduna ukrulda nupi ani turel da senthakre none amasung Tamenglong da yum kaya manum tekre pawna phamda ukrul district da nupi ani turel da lukhibadagi thiba khangdre mafam kaya da nong subagi awaba mayok nari haina headline tawduna phongli. Shanghai Express English Edition Morning Bell Irei-pak nasingba pause sing dasu pawasi headline tawri Imphal Free Press dasu Assam gi mafam kaya amadi Tamenglong da nonglei nusina amangata thokan khibagi pausingna headline animak koiri. Manipur gi ITI ayamba ningthina mathau tawdre haiba MPCC gi General Secretary amadi dol gi machin chatpa misak P Sharachandra gi wafam Isial Express amadi Irei-pak da headline paw oiri. Morning Bell dasu ITI sabada magun yautre haina Congress na maral sikre haina ahanba headline tawri. Sana lepakta employee singi tolop chakau banang khidre kaithel da post sitre haina headline paw oina phongli. Sana mahi lining gi numit 15 gi oiba workshop hodokhiba amadi thoramduda Rajya Sabha gi MP su oiriba Maharaj Laisemba Sana jawbana phongdokhiba wafam maitai mitai haiba ming ani thoklibasigi matangda yanaba ama poraknaba honasi haibasina Shanghai Express English Edition amasung Isial Express ki headline paw oiri. Rishi Sunak Britain gi 48 suba Prime Minister oina thabak puba hokre haiba paw amasu huyalan paw gi ani suba headline paw oiri. Tamenglong amasung None jila da nonglei nusina amangata thokan khiba amadi okrul da nupi ani turel da chenthakhiba gi paw Tamenglong da phongba Ganphu Mail Tamenglong Times Sursanpur da phongba Maswana Thar Nisal Thuil tu Manipur Express na singba pauche singda headline tawduna phongle. Bharat tagi hokhiba Rishi Sunak na Britain gi Pradhan Mantri oibagi pausu Tamenglong Times ta headline tawri. Arunachal Pradesh ta store Satrel lom ai sakre haiba paw amasu Maswana Thar gi headline paw oiri. Senapati da phongba Hills Hornbill Express ta Turel da nupi ani chenthakhiba amadi nonglei nusitna amangata thokan khiba Naga Santiwari Delhi da thuna hauragani amasung MLA Dikhona Kunsuba Hill Districts Badminton Championship da saruk yakhibagi pauna singba sing asina maroiba paw oina phongli. Diwali numita nilkhongbagi sang mamang sahidagi hanthakhi lagau khawba thingbagi mahut sel khaiduna leirabra haiba wahangaloinana lagau khawpham da changluba police party dagi AK47 rifle ani mullure haiba pausu pauche kharada phongli. Nganthoi. Thagatsari Washington aroibada maroiba paw amuk hanna nonglei nungsit sitrangna Manipur gi mafam kaya da amangata kaya thokhalle. Ningol sakau baga mari lenana Rajya gi Fisheries Department na sinbanga gi mela ngasi Imphal gi hapta kangjebungda pangthokani amasung Rishi Sunak na United Kingdom gi anoba Pradhan Mantri oire paw loijare.